Governor Ajay Kumar Bhallana ngasi MOREHda CHATTUNA tongan PHURUP ki LUCHINGBA SINGA UNNABAGA LOINANA MOREHda LEIRIBA border gate number 1 amadi 2 Yaona border pillar number 80 amadi 81 MANAK NAKNA KHARIBA NGAMKHEI SHAMBAL gi PHIVAM HAKTHENGNANA YENGSHINKHRE Governor gi MOREH gi khongchadadu ngasi Imphal gi Kanglada gi ayuk pung 10 taba aduwaida MOREH gi damak helicopter amada khongsan khibani Ayuk ki pung 10:30 rom taba duwaida MOREHda thunglaba matung MOREH gi integrated checkpost ICP gi PHIVAM governor na yengshinkhi mafam aduda Land Port Authority of India gi official singna ICP asigi functioning gi matangda presentation piduna governor da khangankhi tungda governor na MOREHda kundariba PHURUP singgi LUCHINGBA sing tongan na unakhi mafam aduda governor Ajay Kumar Bhallana Kuki NP Technopol district Kuki Chief Association Technopol District, Hill Tribal Council MOREH, Kuki Student Organization MOREH amade, Kuki Women Union gi LUCHINGBA sing tokai na unaduna warisanaki. Tungda Tamil Sangam MOREH, Gorkha Samaj Samiti MOREH, Manipuri Muslim Council MOREH, Border Trade Chamber of Commerce MOREH amade, Bihari Samaj Samiti MOREH gi LUCHINGBA sing ga mok tokai na unaduna warisanaki. Governor ga unabaduda Kuki NP Technopol, Kuki Students Organization Technopol District, Kuki Chief Association Technopol District amade Hill Tribal Council MOREH gi President na kudek pituna Kuki Jo Singi Oiba Union Territory ama Piba Yaona tongan ba demand mari Yaoba Memorandum ama Governor da pisinduna demand singadu thabak to ontok na ba takshin ki hairi amarom da Governor ga unabadu da MOREH gi tongan ba PHURUP singgi LUCHINGBA singna MOREH da ILP gi office ama thambiyo MOREH Hospital gi award pa kuchukulai athuba matamda thambaga loinana specialist doctor nurse amasung atai mathau taba staff mapung phana thambiyo MOREH gi mioi kaya hauji phauba voter card phangdaba yauriba se phanghanbiyo MOREH da hauji lairiba mioi sing hanagumna lalon itiki thabak tauba yahanbiyo MOREH da laiba school singda Myanmar gi mahairoi kaya tamliba si athingba mata yaudana MOREH da changhanbiyo haina governor da takshinkhi tongan ba PHURUP ki LUCHINGBA sing adu unaraba matung Governor Ajay Kumar Bhallana Indo Myanmar Friendship Gate number 1 amadi 2 da HAKTHENGNANA CHATTUNA YENGSHINKHRE tungda Gobajang village phauba CHATTUNA border pillar number 80 amadi 81 gi PHIVAM yengshinbaga loinana mafam aduda lairiba NGAMKHEI SHAMBAL gi PHIVAM hakchinna yengshinkhe Mafam aduda 25 BRTF ki CO na hauji MOREH da khariba Indo Myanmar NGAMKHEI SHAMBAL gi PHIVAM gi matangda Governor da paudamkhi Ngasigi Yangsin Khongchat aduda IGAR South Major General Rabrup Singh amadi ate officer kaya so saryaki